Arambai News Guwahati da Manipuri Pau Tabiriba Singbu Yan Hanba Maktada Chingangbam Suzitrani na Kurumjare Hozinga Sigi Samlapa Mariba Pau Sing Lobirasi Jonai gi MLA Bhuvan Pegu BJP da Changlagani Mayek Senglakle Nong Manini Asigi Manungda BJP da Changlagani Amadi Lagliba Assembly Mikal Asidasu Thambal na symbol oiraga Bhuvan Pegu Mikal Thengnagani Haina Minister Himanta Biswa Sarmana Silapathar da Laukthokhiba asina Pegugi oinade hojikdagi hona BJP da officially changdringai mamangdagi BJP gi ticket piragani haibase mayek sengli Nakalamaromda Pathasar Kusiyam Sung Bormada BJP gi mirep thadokani haina State BJP President Ranjit Das na phongdokhiba sina regional party na paisinduna lairiba kendra kharadasu BJP na khut thingjingedori haibagi ingit pirakre Numit humni gi khongchata election commission gi team ama ngasi Assam da thunglakre hayeng team asina dol amadi lupsinga phaminagane aduga yumsagaisa numitana chief secretary home secretary DGP DEO amasung SP singasu phaminaduna mikhal ga mari leinana wa khanagadori Handakta SI lobagi wathokta maroina chenaba Aksai Chan bel pikre Aksai Communications ki mapu ase hojik Chennai da lying libane asumna lying libasina maram oiraga mangonda bel pikhibane Guwahati High Court na Aksai Chan ga loinana wathogasida chenaba miyoi nipan dasu bel pikre United Garo Autonomous Council Movement Committee na ngasi Assam gi Garo singidamak tonganbo Autonomous Council gi demand amuk no hongna na tawrakladuna Nongchub Assam gi Gwalpara district ta National Highway number 53 thingjinkre ngasi pungani hena dutnai bridge mathakta Garo lising ahumukna lambi thingbagi khongjang changsinki Lagliba yumsa kaisa numit ki manungda Minister Himanta Biswa Sarmaga masigi matangda wari sanahangani haibagi thazaba piraba matungda ta lambi thingbagi khongjang asi handokhi Haukiba January tang tarataruk thangjanumit Parisad Sanglen Hozaida Assam Manipuri Sahitya Parisad Hozai District Committee Branch Committee gi President amadi Secretary na chingba Mihut Singh amasung CEC gi anoba representative Singh yauna pangthokiba mifamda lepnakiba warep matungina lagliba January gi tang kunmathoi Silchar pangthokadaroiba anoba CEC gi Thobuba Kutsemba amasung Special General Assembly gi mifamda Hozai District na saruk yadaba haina lepnakre Maramdi Yankai Teret Suba Sibsagar Annual Conference ki General Assembly da Yankai Nipan Suba Annual Conference asi Hozai District ta pangthokpa haina lepnakiba warepo ikai khumnabidaba Hozai District Committee amasung Reception Committee khanghalamdana Annual Conference ki maroiba agenda sing haibadi ariba CEC gi aroiba mifam CEC gi anoba thobuba khutsemba amadi General Assembly mifam pangthokpana chingba yauna Hozai dagi hongdoklaga Silchar da pangthoknabagi lepnakiba sina chingba kaya sina maram oiduna Hozai District Committee na saruk yadanabagi warep asi lawkhibani haina District Committee asige Secretary Phamdom Mani Babu na thadorokpa chirol amana khanghalakli Manipura tha asige tarataruktage haukiba vaccine kapagi khongjangda hojik phawbagi oina kanagumba miyoi amatana side effect leibagi wakalakpa leite kanagumba amatana lana pau sandokpiganu haina Manipurgi CM N Biren na hairakre BJP na luchingba state lenga asina paikhaliba thabak thoram singda apinba phongdokladuna Human Rights Defender Manipur na CM da memento piduna ikai khumnaba utpagi thoramda CM na wafam sing asi phongdorakhibane Nakalamaromda CM Secretariat ta Paumi Singa Unaba amada state asida COVID vaccine kapagi khongjang asida miyamna mapung phana sawgatpiyo vaccine asi scientifically approved toraba hidakni masida miyamna thajadaba amasung mipaiba tawbiganu hainasu CM na makhatana phongdokhi Lagliba January gi tang kuntaret tagi class 9 dagi na class 12 phawbagi classing hounanaba hotnaragani haina Manipur gi Education Minister S Rajen na lauthokhrabane adubu Bosem gi khwaidagi maroiba secretary amasung examination controller gi pham ani asi hangduna leiriba sina Bosem na parikha pangthokpa ngamdabagi phibamda leirakli Mamang chahi gi December 19 da makhoi deputation gi matam loikrabane adubu leingakna anoba secretary amasung examination controller hapangamdana leiba sina charak chahing naiba kaya amasu thorokpa yana leirakli Government Dance College amasung JN Dance Academy gi mahairoi singna ngasi Palace Compound leiba Arts and Culture gi director ta thomjilakre
Manipur University of Culture da MA tambagi ming chanbagi matang da chayet na laibadagi Palace Compound da laiba Government Dance and Music College da curfew thamliba si khudakta lawtho'u MUC da ming chanba yahanbiu haibana chingba kholau kya su lauki Ming chanbagi wathog asibu loishinnabagi hotnabibagi mahutta Government Dance College amadi Music College da Deputy Registrar na dhara chamaga nifumari gi athingba thamliba si chumde khudaktagi lokthokadabani hairakli Tripura की opposition leader Manik Sarkar na state asida rajniti की मिहात मिपुन क्या चथरकली वासिदा मीटिंग थमलगा state asi one party rule की मखादा लैबगुम उरकली हाइखरे CPIM की MLA मिहुत खुदपु अमना ngasi governor ga unaduna issue asigi matangda wari sanakhi amasung hanagi Tripura की CM Manik Sarkar na BJP IPFT lengak asigi matakta pendaba phongdokladuna lengak na state asibu kahenba singi makutta sina thokpiresu haiki BJP na panba lengak asi state asida hek lakpadagi makogi party activist tara panso hatok pikre haina pendaba phongdokhibaga loinana governor da masigi matangda khut thingzin binabasu haijakre Ngasidi ikhang khanghodana Mamta Banerjee na maki khongloi oiramba hojikna BJP da changkraba Subhendu Adhikari da hakthengna singnarakhibaga loinana Mikhal gi mangoinana BJP da su open challenge tawrakre Mamta na Subhendu gi akanba lanba noiriba Nandigram dagi mirep oina Mikhal thengnagani lauthokre Subhendu na party thadoktuna chatkhiba du nakoinana paladuna chongthok chongshin tawba mioisingda matik chana pakhum pigani haikhi Hojik lakliba se Mamta amadi Subhendu gi marakta direct fight ni Mamta gi Nandigram lanbawa se tasengna de BJP da su makogi CM candidate lauthou hairakpani Subhendu di BJP gi CM candidate ni khalaga Mamta na singnarakpani asumna BJP na awangbada thangatuna thamliba Subhendu gi lanban phawba kiba leite haibadu Mamta na ulakre adubo masigi paukhum oina BJP na karigumba maithiba thoklabadi rajniti thadokani haina Subhendu na amuk paukhum pirakre Maharashtra amadi Karnataka gi lam amasung ngamkhai gi chayetnabada amukamuk mai churakli Maharashtra gi CM Uddhav Thackeray na Karnataka na loksin kiba Maharashtra gi lam amuk loksin gane Maharashtra gi masa gi lam mangba yaroi harakhiba sina ngamkhai gi chayetnaba amuk sogairakle Nakalamaromda Karnataka gi CM Yedurappa na Mahajan report na final ne Maharashtra CM gi wangang asidi integrity amasung India gi unity da phong na singnarakpane Karnataka gi lam inchi ama phawba kanagumba amatada piroi hairakre asumna Maharashtra na mungani hariba Marathi ngangbasingna mapung oina taba Karnataka gi Velgavi munanabagi lan amuk haunarakre Laumi singna tractor rally chatpagi wafam handokloi adubu rally asi santi oina chatkani hairakle rally asi gi matangda Delhi police na pankiba case amagi pakhum piraduna ngasi Supreme Court na masi law and order gi issue ne Hairaduna police ta daita bumba sinakhi amasung lagliba January tang 13 ki tractor rally asi Delhi police ki meeting makhada chatnanabasu khanghalakre Congress manungda nungyoiba chingkhainaba hengalakli senior Congress luchingba Kapil Sibal gi mathakta party gi wafam puthoklaga pangangta ngangba haunarakle Delhi gi Congress chief Anil Chaudhary na veteran Congress luchingba Kapil Sibal gi commitment amasung priority gi mathakta chingnaba wahang kaya hanglakre criticize pangtakto tawba sina party da kanaba amatta purakte su haikhi Laingak na web series Tandap ki matangda Amazon da pakhum piraknaba haikre panbayai Tandap ta Hindu lai singbu lan na uhali amasung ikaiba pi masina Hindu singi sentiment sokhali hairaduna Hindu loop kayana wakat narakhibane Karani Senanadi web series asibu ban tongranabasu demand tawrakre Charagasida hojik ngayaki mamangda phangba pawgi matungina Tandap ki cast amadi crew member singna condition amata yathamdana lale haizarakre Tobatabu Tandap ki director amadi Amazon gi mathakta FIR pankre Pakistan gi Hazara Singh na chumba wayal tongnanabagi demand tawraduna achoba rally amanga si chatkre rally asida India gi Prime Minister Narendra Modi gi photo su puraduna chatpa ukhi Minority Hazara Singh asi Sia amadi Sunni muknabagi victim oiri handakta Hazara coal miner taramathoi Sunni extremist singna hatkhi Panbayai English ngani tara maridagi hojik phawbada Hazara chaunga hena hatkrabane
ꯍꯧꯖꯤꯛꯁꯨ ꯁꯤꯌꯥ ꯍꯖꯥꯔꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅꯃꯛ ꯑꯀꯤ ꯇꯨꯖꯨꯡꯅ ꯍꯤꯡꯂꯤ ꯐꯤꯕꯝ ꯑꯁꯤꯗꯅꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯇꯧꯕꯤꯅꯕ ꯋꯥꯀꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦश ꯇꯣꯉꯥꯟꯈꯤꯕꯒꯨꯝ ꯇꯣꯉꯥꯟꯕ ꯁꯤꯟꯙꯨ ꯗꯦꯁ ꯁꯦꯝꯕꯤꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯥꯝꯒꯤ ꯍꯥꯟꯅꯒꯤ AGP ꯂꯨꯆꯤꯡꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ AJPꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯄꯣꯕꯤꯟꯗ꯭ꯔ ꯗꯦꯀꯥꯅ ꯔꯨꯂꯤꯡ BJP ꯑꯃꯁꯨꯡ AGPꯒꯤ MLA ꯈꯔ ꯑꯅꯧꯕ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ AJPꯗ ꯆꯪꯂꯛꯀꯗꯧꯔꯤ ꯍꯥꯏꯅ ꯉꯁꯤ ꯀ꯭ꯂꯦꯝ ꯇꯧꯈ꯭ꯔꯦ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯗ ꯇꯥꯔꯒꯦꯠ ꯊꯝꯂꯤꯕ ₹3,00,000ꯒꯤ ꯃꯅꯨꯡꯗ ₹70 ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯂꯣꯏꯈ꯭ꯔꯦ ꯀꯦꯔꯂꯥꯒꯤ MLA 5 ꯅꯧꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯐꯦꯁꯕꯨꯛ ꯑꯃꯁꯨꯡ ꯇ꯭ꯋꯤꯇꯔꯗ ꯁꯃꯟ ꯊꯥꯈ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯒꯨꯖꯔꯥꯠꯇ ꯃꯦꯇ꯭ꯔꯣ ꯄ꯭ꯔꯣꯖꯦꯛꯠ 2 ꯂꯣꯟꯆ ꯇꯧꯈ꯭ꯔꯦ ꯅꯔꯦꯟꯗ꯭र ꯃꯣꯗꯤ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 12 ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ 115ꯁꯨꯕ ꯃꯄꯣꯛ ꯊꯧꯔꯝ ꯀꯣꯜꯀꯇꯥꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ ꯏꯟꯗꯤꯌꯥꯗꯒꯤ ꯁ꯭ꯀꯤꯜꯗ ꯋꯥꯔꯀꯔꯁꯤꯡ ꯖꯄꯥꯟꯗ ꯆꯠꯇꯨꯅ ꯊꯕꯛ ꯇꯧꯅꯅꯕꯒꯤ ꯊꯧꯔꯥꯡ ꯄ꯭ꯔꯃꯣꯠ ꯇꯧꯅꯅꯕ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯖꯄꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯑꯃ ꯉꯁꯤ ꯁꯍꯤ ꯇꯧꯅꯈ꯭ꯔꯦ UPꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯃꯃꯇꯥ ꯕꯦꯅꯔꯖꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯃꯇꯥꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯤꯅꯤ ꯇꯦꯔरिꯁꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯍꯥꯏꯔꯛꯈ꯭ꯔꯦ ꯏꯟꯗꯤꯒꯣꯒꯤ ꯗꯦꯜꯂꯤ ꯂꯦ ꯐ꯭ꯂꯥꯏꯠ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 12ꯗꯒꯤ ꯍꯧꯔꯒꯅꯤ ꯄꯂꯥꯅꯥꯁ꯭ꯋꯥꯃꯤꯅ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯗꯨꯅ ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯦꯂꯥꯌꯟꯁꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯕ꯭ꯔꯤꯇꯦꯟꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯀꯅꯤ ꯍꯥꯏꯅ UKꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯕ꯭ꯔꯥꯖꯤꯜꯗ ꯑꯣꯛꯁꯐꯣꯔꯗ ꯁꯤꯅꯣꯚꯦꯛ ꯑꯦꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯁ꯭ꯄꯨꯠꯅꯤꯛ 5ꯇꯤ ꯌꯥꯔꯛꯈꯤꯗ꯭ꯔꯦ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯀꯤꯕꯗꯒꯤ US ꯀꯦꯄꯤꯇꯣꯜ ꯂꯣꯛꯗꯥꯎꯟ ꯊꯝꯖꯤꯟꯈ꯭ꯔꯦ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯂꯩꯕ ꯑꯦꯁꯦꯠꯁꯤꯡ ꯁീസ് ꯇꯧꯕ ꯍꯧꯔꯛꯂꯦ PIAꯒꯤ US ꯑꯃꯗꯤ ꯄꯦꯔꯤꯁꯇ ꯂꯩꯕ ꯍꯣꯇꯦꯜ ꯑꯅꯤ ꯑꯦꯇꯦꯆ ꯇꯧꯈ꯭ꯔꯦ ꯃꯂꯦꯁꯤꯌꯥꯅ PIAꯒꯤ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯃꯁꯨ ꯁീസ് ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ UKꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏ ꯀꯣꯔꯠꯇ $19 ꯃꯤꯂꯤꯌꯟ 19.8 ꯄꯤꯔꯛꯅꯕ ꯍꯥꯏꯔꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕ